ngasi ai hauzik sekmai da leizare se hoi chume ngasai ayu angan bada security ki convoy team amana ai se kangtokpi crossing tawra matung semai police ta thungkhre haba gi pau do chumani adugi makha tara ko serukta ai do yum da changre haba pau amasu muk yam kana sandore adoi hujik maki oina de ai yum da changbagi pau leite hoji ai gi journey se mapung phana loisandaba yadaba matang amakhak leibanina ai huji sekmai da leijari ai hayeng se ayuk pung 10 dagi haba tare ayuk pung 10 dagi horaga sekmai thado oba matung kangla da ai gi journey se mapung phana loisanabagi damakta plan tawjari adumoina ma ngarang si ai se kangkokpi phaurak tanaba atopa community gi site gi press statement na singbasing thoklaga aigi mathakta open thread haiba tare yamna phongna singnarakpagi pot ama sulai khre adumaku aina moigi pot to kirambo iba taragadi tasengna moina mai tektana hingda ai sangdana leibagi pot to ai adu lalaga la moi adu boy by means ama tawraga aina ngarang moina thaliba pham haiba tare kangpokpi phawraga lakliba do moina tawriba thabak thoram sing do illegal oi madugi poto miyamna pamde haba thabak tuni ngasi aina ucherami badu adumoina ma ai haki ngarang thogle ai haki journey sigamari leina na ngarang thoglei ba press statement adugi mamangda nahan si moirangi torbungda or bale torbungda nongmai kapsalakpagi pot laigare adugi matungda amuk second step ta kotuna press statement thogle adugi statement dugi mamangda amu tongan ba kuki isilinau singi Facebook page singda aibu hat kani tukani haibana singba singi mathakta amu aigi gender bawa pallaga ngangapagi pot lai adugi matangda su ai sabsana gender minority singi tongan ba support group lairiba singsigi mateng lagjare harakanda adugi su ai chapchana ai defense tawna ba ai tawgani honagani adumoina mak asina gender gi wafam amada laikhraga Manipurda peace and normalcy poraknaba honaba matamda Manipurda punna khundaminariba kangluk furuk khudimangna aigi khongset asida makhata na mateng pangbiu mamangdagi su pangduna lagli loina na aina hena pamjabadi hayengsi aina kangla yaurakbagi potsida tampaki anakpada leiminariba all community khudimangna su aihaki ahanba face ki aihaki cycling for Manipur peace ki journey asi loisanbada aikoi punna saruk yaminasi mamangda aigi journey siga mari leinana maitai pangali silinau sing marakta nagagi silinau sing aduga tongan ba atopanan Manipuri singi silinau singi maikai dagi su tongan makhal kaya gi mateng sing pangbirakhiba laikre adum oina ma